ꯂꯥꯏꯖꯥ ꯏꯃꯥꯁꯦ ꯍꯩꯗꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯣ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯒꯤ ꯉꯁꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ ꯑꯁꯦꯡꯕ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯁꯦꯟꯅꯖꯒꯦ ꯌꯦꯡꯁꯤꯟꯖꯒꯦ ꯏꯃꯥꯁꯤꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯅꯆꯥ ꯇꯥꯕ ꯉꯝꯗꯤꯌꯦ ꯃꯅꯦꯝꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯄꯝꯃꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯃꯗꯣꯝ ꯇꯨꯃꯤꯟ ꯈꯜꯂꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯃꯇꯨꯝ ꯅꯪꯒꯤꯗꯃꯛ ꯏꯐꯝꯗ ꯂꯩꯈꯤꯕ ꯑꯋꯥꯠꯄꯗꯣ ꯉꯁꯤꯗꯒꯤꯗꯤ ꯂꯩꯍꯜꯂꯔꯣꯏꯒꯦꯀꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯤꯡꯆꯠꯁꯤꯅ ꯂꯩꯀꯥ ꯇꯥꯔꯕꯁꯨ ꯄꯨꯝꯅꯃꯛ ꯇꯨꯡ ꯑꯣꯏꯅꯔꯒꯦ ꯅꯨꯡꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤ ꯃꯊꯛꯇ ꯃꯔꯨꯞ ꯃꯌꯥꯝ ꯆꯪꯗꯅ ꯂꯦꯝꯕꯗꯒꯤ ꯂꯦꯝꯃꯕ ꯂꯣꯌꯨꯝꯕ ꯑꯗꯨ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯐꯥꯎ ꯄꯪꯄꯤꯗ ꯄꯤꯊꯔꯛꯏ ꯍꯤꯗꯥꯛꯇꯨ ꯄꯨꯡꯗꯤ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨꯒ ꯂꯣꯌꯨꯝꯕꯒ ꯈꯛ ꯉꯥꯏꯍꯧꯔꯦ ꯂꯣꯌꯨꯝꯕ ꯑꯁ ꯑꯩ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯀꯥꯗ ꯑꯝꯇ ꯊꯤꯟꯖꯟꯕꯤꯔꯝꯃꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯄꯣꯊꯥꯅꯤꯡꯉꯦ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯑꯃꯔꯅ ꯉꯥꯛꯇꯨꯅ ꯀꯨꯝꯃꯛꯏ ꯇꯨꯡꯗꯅ ꯁꯟꯇꯣꯁ ꯂꯣꯌꯨꯝꯕꯅ ꯂꯪꯊꯣꯛꯂꯝꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯦꯡꯌꯥꯟꯗ ꯌꯥꯟꯗꯨꯅ ꯏꯟꯅꯔꯛꯏ ꯑꯃꯔ ꯑꯁ ꯀꯥꯗꯨꯕꯨ ꯀꯗꯥꯏꯅꯣ ꯚꯥꯏ ꯀꯥ ꯈꯪꯗꯔꯦ ꯂꯣꯌꯨꯝꯕ ꯉꯥꯎꯔꯤ ꯑꯁ ꯆꯨꯝꯅ ꯆꯠꯂꯣ ꯆꯨꯝꯅ ꯇꯦꯜꯍꯩꯕ ꯑꯁ ꯂꯥꯡꯒꯅꯨꯍꯦ ꯊꯣꯡꯅꯥꯎꯅꯤ ꯑꯁꯤꯗꯤ ꯚꯥꯏ ꯂꯣꯏꯃꯛ ꯉꯥꯎꯔꯕꯅꯤ ꯇꯧꯔꯤꯕꯗꯨ ꯂꯣꯌꯨꯝꯕ ꯍꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯊꯥꯗꯕꯤꯔꯝꯃꯣ ꯑꯍꯨꯝ ꯑꯗꯨ ꯍꯧꯅ ꯍꯦꯛꯇ ꯅꯣꯛꯂꯛꯏ ꯁꯥꯟꯇꯤꯁꯨ ꯈꯣꯟꯖꯥꯎ ꯊꯥꯗꯗꯨꯅ ꯅꯣꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯃꯧꯒ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯏ ꯁꯥꯟꯇꯤ ꯐꯤꯕꯝꯁꯤꯡꯗꯨ ꯎꯕꯗ ꯃꯊꯕꯥꯛ ꯌꯩ ꯍꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯍꯨꯝ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯦꯡꯊꯣꯔꯛꯏ ꯁꯥꯟꯇꯤ ꯂꯦꯞꯄꯝꯂꯤꯕꯗꯨ ꯎꯕꯗ ꯑꯍꯨꯝ ꯑꯗꯨ ꯃꯁꯥ ꯈꯖꯤꯛ ꯁꯦꯝꯂꯒ ꯂꯦꯞꯄꯤ ꯑꯃꯔ ꯃꯃꯥ ꯑꯩꯈꯣꯏ ꯂꯣꯌꯨꯝꯕꯁꯦ ꯃꯀꯣꯛ ꯈꯤꯇꯪ ꯉꯥꯎꯏ ꯇꯨꯝꯍꯟꯒꯦꯅ ꯄꯨꯔꯛꯄꯅꯦ ꯇꯦꯜꯍꯩꯕ ꯃꯥꯅꯦ ꯑꯃꯔꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯃꯃꯥ ꯁꯥꯟꯇꯤ ꯏꯆꯥꯁꯤꯡꯅ ꯀꯣꯛ ꯉꯥꯎꯅꯤ ꯏꯃꯥ ꯈꯪꯉꯦ ꯑꯣꯟꯅꯔꯦ ꯁꯣꯝꯗ ꯄꯨꯁꯤꯜꯂꯛꯎ ꯁꯣꯝꯗ ꯁꯥꯟꯇꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯣꯌꯨꯝꯕꯕꯨ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯏ ꯐꯃꯨꯡ ꯀꯥ ꯑꯗꯣꯝꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯤ ꯁꯥꯟꯇꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯑꯃꯔ ꯈꯣꯏꯁꯨ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏ ꯃꯧ ꯑꯅꯧꯕꯤ ꯌꯦꯡꯒꯦ ꯑꯝꯇ ꯍꯤꯌꯥꯏꯅꯨ ꯗꯥ ꯑꯃꯔ ꯅꯃꯤꯠꯇꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯅꯝꯁꯤ ꯌꯦꯡꯗꯣꯏꯗꯨꯕꯨ ꯎꯒꯗ꯭ꯔꯣ ꯑꯃꯔ ꯑꯗꯨꯏ ꯋꯥꯗꯤꯆꯟ ꯅꯕꯨꯡꯒꯤ ꯃꯤꯠꯁꯦ ꯊꯧꯈ꯭ꯔꯕ ꯁꯟꯇꯣꯁ ꯃꯧ ꯑꯅꯧꯕꯤ ꯑꯩꯈꯣꯏ ꯃꯔꯨꯞꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯁꯦꯅꯤꯌꯔ ꯃꯥꯟꯕ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯍꯜꯂꯅꯨꯀꯣ ꯃꯄꯨꯟꯁꯤꯁꯤꯗ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯅꯍꯥꯒꯤ ꯐꯤꯔꯣꯜ ꯁꯦꯠꯂꯛꯇꯕꯅꯤ ꯐꯣꯔꯃꯦꯜꯅ ꯅꯝꯅ ꯁꯦꯠꯄꯅꯤ ꯇꯦꯜꯍꯩꯕ ꯑꯃꯨꯕꯗꯪꯒꯗꯤ ꯁꯦꯠꯍꯜꯂꯅꯨ ꯑꯩꯈꯣꯏ ꯑꯃꯨꯕꯒ ꯁꯦꯠꯇꯧ ꯇꯜꯂꯦ ꯃꯥ ꯎꯕꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯕꯣꯏ ꯈꯟꯈꯤꯅꯤꯅ ꯂꯥꯏꯖ ꯈꯨꯝꯂꯨꯕꯗ ꯑꯣꯏꯔꯔꯣꯏ ꯈꯟ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯃꯔ ꯑꯗꯣ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯇꯧꯒꯦ ꯑꯁꯨꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯝꯂꯒ ꯃꯈꯣꯏꯁꯨ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯁꯥꯟꯇꯤ ꯌꯦꯡꯉꯣꯏ ꯕꯦꯃꯥ ꯑꯩ ꯑꯍꯨꯝꯁꯤꯅ ꯊꯣꯛꯏꯁꯦ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯐꯔꯦ ꯅꯪꯁꯨ ꯄꯣꯊꯥꯔꯣ ꯅꯣꯡ ꯅꯤꯅꯤꯁꯤꯗꯤ ꯅꯁꯥꯗꯣ ꯐꯖꯅ ꯄꯣꯊꯥꯈꯣ ꯑꯉꯥꯡꯁꯤꯗꯤ ꯃꯇꯝꯈꯔ ꯅꯆꯟꯅꯨꯄꯤꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯂꯒ ꯊꯣꯛꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯁꯥꯟꯇꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯍꯟꯈ꯭ꯔꯅꯨꯅꯦ ꯁꯤꯗ ꯂꯩꯔꯣ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯣꯅꯦ ꯒꯥꯔꯤ ꯊꯧꯗꯣꯏꯗꯨꯕꯨ ꯃꯃꯥ ꯄꯥꯈꯠꯂꯤꯀꯣ ꯇꯦꯜꯍꯩꯕ ꯃꯃꯥ ꯌꯥꯅꯤ ꯃꯃꯥ ꯍꯣꯏ ꯑꯗꯨꯝ ꯄꯣꯊꯥꯕꯤꯍꯧꯔꯣ ꯊꯤꯟꯗꯣꯛꯄꯤꯔꯛꯑꯅꯣꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗꯅꯤ ꯅꯥꯎꯇꯣꯟ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯄꯤꯂꯔ ꯃꯈꯣꯡꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ ꯑꯃꯔ ꯑꯍꯥꯏ ꯐꯖꯗ꯭ꯔꯦꯍꯦ ꯅꯪꯗꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯊꯛꯄꯗ ꯉꯥꯎꯔꯛꯄꯗꯨꯅꯤꯅꯦ ꯅꯤꯡꯁꯤꯡꯉꯛꯏꯗ ꯃꯇꯝꯗꯣ ꯄꯪꯊꯛ ꯊꯛꯆꯤꯜꯂꯒ ꯀꯣꯟꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯂꯛꯇꯕꯗꯨꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯟꯇꯣꯁ ꯅꯥꯎꯇꯣꯟ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯔꯣꯁꯜ ꯆꯪꯉꯛꯇꯨꯅ ꯅꯥꯎꯇꯣꯟꯕꯨ ꯁꯝꯂꯒ ꯄꯨꯁꯤꯟꯈꯤ ꯇꯦꯜꯍꯩꯕ ꯑꯍꯥꯏ
ꯆꯤꯡꯖꯤꯜꯂꯦ ꯍꯦꯛꯇ ꯍꯥꯏ꯫ ꯆꯠꯂꯦꯍꯦ ꯈꯣꯏꯁꯨ꯫ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯂꯥꯏꯖꯥ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟ ꯇꯨꯝꯈꯤ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯂꯥꯏꯖꯥ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯀꯥꯏꯗꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯤ꯫ ꯁꯥꯟꯇꯤ ꯌꯥꯍꯧꯔꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤꯅ ꯐꯤ ꯑꯉꯥꯡꯕ ꯑꯃ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯀꯨꯞꯇꯨꯅ ꯀꯣꯔꯧꯉꯟꯕ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯖꯔꯝꯕꯗꯨ ꯃꯇꯧꯗꯨꯗ ꯁꯥꯟꯇꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯂꯥꯏꯖꯥꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯪꯉꯛꯄꯗ ꯃꯅꯦꯝ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕꯗꯨꯗ ꯂꯦꯀꯛ ꯇꯧꯏ ꯈꯣꯡꯊꯥꯡꯗꯣ꯫ ꯁꯥꯟꯇꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕ ꯄꯨꯡꯏꯪ ꯍꯦꯛ ꯏꯪꯉꯤꯗ꯫ ꯀꯨꯏꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯏꯗꯨꯛ ꯊꯥꯕ ꯈꯨꯔꯨꯝꯕ ꯐꯪꯂꯛꯇꯕ꯫ ꯏꯃꯥꯁꯤꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯀꯠꯄꯗꯗꯤ ꯄꯨꯡ ꯌꯧꯈꯤ꯫ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯁꯥꯟꯇꯤ ꯐꯔꯦ ꯐꯔꯦ ꯆꯪꯂꯣ ꯅꯪꯁꯨ, ꯏꯃꯥꯁꯤꯁꯨꯅꯦ ꯆꯥꯏꯊꯔꯨꯈꯤꯒꯦ꯫ ꯂꯥꯏꯖꯥ ꯍꯣꯏ ꯏꯃꯥꯁꯤ꯫ ꯀꯤꯆꯟ ꯇꯞꯅ ꯆꯪꯈꯤ꯫ ꯆꯥ ꯂꯣꯟꯅꯕ ꯏꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯊꯥꯡꯒꯠꯂꯝꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯁꯦꯠꯂꯨꯕ ꯐꯤꯔꯣꯜ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯀꯥ ꯇꯞꯅ ꯆꯪꯂꯛꯏ꯫ ꯂꯣꯌꯨꯝꯕꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯂꯣꯌꯨꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯪꯅꯕ ꯀꯥꯗꯨꯗ ꯆꯪꯒꯦ ꯇꯧꯕ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯏ꯫ ꯃꯥꯒꯤ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯑꯗꯨ ꯅꯤꯌꯣꯝ ꯀꯥꯏꯗ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯅꯥꯎꯇꯣꯜ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯃꯈꯨꯠꯇ ꯕꯣꯛꯁ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯀꯤꯆꯟꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯇꯦꯔꯦꯁ ꯃꯊꯛꯀꯤ ꯁ꯭ꯇꯤꯌꯥꯔ ꯀꯥꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯅꯤ ꯑꯗꯨ ꯂꯥꯛꯏ꯫ ꯃꯗꯨꯗꯅ ꯈꯔ ꯁꯝꯂꯅꯤ ꯈꯟ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯅꯥꯎꯇꯣꯟꯗꯨ ꯁ꯭ꯇꯤꯌꯥꯔ ꯀꯥꯐꯝ ꯑꯗꯨ ꯂꯦꯞꯄꯤ꯫ ꯀꯤꯆꯟ ꯃꯅꯨꯡ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯏꯇꯩꯃ ꯆꯥ ꯂꯣꯜꯂꯤꯔꯣ? ꯃꯣꯟꯗꯪ ꯑꯃꯗ ꯂꯩꯔꯝꯕ ꯂꯥꯏꯖꯥ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯏ, ꯒ꯭ꯌꯥꯟ ꯇꯥꯔꯛꯏ, ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯦꯝꯕꯨꯡꯗꯤ ꯅꯣꯛꯂꯒ ꯀꯥꯈꯠꯈ꯭ꯔꯦ꯫ ꯅꯥꯎꯇꯣꯟ ꯌꯥꯔꯔꯣꯏꯗ ꯏꯇꯩꯃ, ꯑꯗꯨ ꯈꯪꯒꯜ ꯀꯤꯒꯜꯂꯗꯤ꯫ ꯂꯥꯏꯖꯥ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯕꯥꯅꯤꯗꯤ ꯀꯥꯏꯗꯅꯣ? ꯆꯥꯗꯤ ꯂꯣꯏꯔꯦ꯫ ꯅꯥꯎꯇꯣꯟ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯉꯔꯥꯡ ꯌꯥꯝꯕꯨꯡꯒꯤ ꯃꯤ ꯄꯨꯟꯕꯅꯦ, ꯑꯗꯨ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯌꯥꯝꯕꯨꯡꯅ ꯀꯥꯈꯠꯂꯛꯄꯗ ꯏꯆꯥꯏ ꯆꯥꯏ ꯃꯣꯠꯂꯦꯅ ꯏꯁꯧ ꯇꯧꯔꯛꯀꯅꯤ꯫ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯣꯏ ꯂꯩꯍꯧꯔꯕꯅꯤ꯫ ꯏꯃꯥꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯊꯣꯛꯄꯤꯔꯝꯃꯣ, ꯄꯨꯂꯞ ꯊꯛꯑꯒꯦ ꯏꯇꯩꯃ꯫ ꯂꯥꯏꯖꯥ ꯑꯣ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯍꯥꯟꯅ ꯄꯤꯔꯨꯔꯒꯦ꯫ ꯅꯥꯎꯇꯣꯟ ꯍꯣꯏ ꯏꯇꯩꯃ꯫ ꯃꯥꯁꯨ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯁꯨ ꯀꯞꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥ ꯑꯗꯨ ꯍꯩꯔꯤ, ꯑꯗꯨꯒ ꯇ꯭ꯔꯦ ꯑꯃꯒꯤ ꯃꯊꯛꯇ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯁꯥꯟꯇꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯂꯩꯔꯦ, ꯊꯛꯑꯁꯤ ꯄꯨꯂꯞ꯫ ꯆꯥ ꯑꯗꯨ ꯑꯃꯃꯝꯇ ꯄꯤꯔꯛꯏ꯫ ꯁꯥꯟꯇꯤꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯃꯃꯧꯗ ꯂꯣꯏꯅ ꯃꯁꯛ ꯇꯥꯛꯄꯤꯔꯤ꯫ ꯆꯤꯡꯂꯦꯟ ꯏꯃꯧ ꯏꯕꯦꯝꯃ, ꯆꯥ ꯁꯨꯗ꯭ꯔꯕꯣ? ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦꯅ꯫ ꯂꯥꯏꯖꯥ ꯇꯞꯅ ꯀꯀꯥ ꯑꯩꯗꯤ ꯆꯥ ꯊꯛꯇꯤꯌꯦ꯫ ꯆꯤꯡꯂꯦꯟ ꯏꯁꯦ, ꯆꯥ ꯅꯠꯇ꯭ꯔꯁꯨ ꯀꯔꯤꯅꯣ ꯑꯃꯗꯤ ꯁꯦꯝꯂꯒ ꯊꯛꯆꯤꯜꯂꯨꯗꯅ꯫ ꯁꯥꯟꯇꯤ ꯊꯛꯆꯤꯜꯂꯨ ꯊꯛꯆꯤꯜꯂꯨ, ꯀꯔꯤꯅꯣ ꯄꯨꯛ ꯈꯥꯡꯗꯧꯕ ꯑꯃ ꯁꯦꯝꯂꯒ, ꯂꯣꯏꯅ ꯂꯩꯕꯅꯦ꯫ ꯏꯁꯦ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤꯗꯤ ꯀꯣꯐꯤ ꯑꯣꯏꯅ ꯊꯛꯄꯅꯤ, ꯃꯥꯒꯤꯗꯤ ꯁꯦꯝꯕꯗ ꯆꯤꯅꯤ ꯌꯥꯝ ꯍꯥꯞꯄꯤꯔꯨꯅꯨꯀꯣ꯫ ꯆꯤꯅꯤ ꯊꯥꯛꯄ ꯊꯥꯛꯇꯕ ꯀꯣꯐꯤ ꯑꯗꯨ ꯅꯝꯅ ꯍꯥꯞꯄꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯎ ꯌꯥꯎꯏꯒ ꯌꯥꯎꯗꯦꯒ ꯌꯥꯝ ꯇꯧꯕꯅꯤ ꯍꯣꯔꯦꯟ꯫ ꯂꯥꯏꯖꯥ ꯍꯣꯏ ꯏꯃꯥꯁꯤ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯀꯥꯈꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯆꯥ ꯑꯗꯨ ꯑꯃꯨꯛ ꯍꯩꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯑꯩꯕꯨ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯦꯝꯂꯒ ꯄꯤꯔꯨꯒꯗ꯭ꯔꯥ? ꯑꯃꯨꯛ ꯍꯧꯒꯠꯂꯝꯃꯗꯤ ꯇꯜꯂꯤꯅꯦ, ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯣꯟꯊꯣꯛꯅ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯦ꯫ ꯐꯅ ꯎꯅꯤꯡꯗ꯭ꯔꯁꯨ ꯍꯩꯅꯗ꯭ꯔꯁꯨ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯀꯥꯏꯗꯅ ꯇꯧꯔꯝꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯣꯐꯤ ꯑꯗꯨ ꯁꯦꯝꯂꯒ ꯀꯞ ꯑꯃꯗ ꯍꯩꯔꯤ, ꯑꯗꯨꯒ ꯄꯨꯂꯞ ꯇ꯭ꯔꯦ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯏ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯍꯥꯟꯅ ꯄꯤꯕ ꯀꯥꯈꯠꯂꯛꯏ꯫ ꯂꯥꯏꯖꯥ ꯊꯕꯛꯁꯨ ꯀꯟꯅ ꯇꯧꯔꯤ, ꯆꯥꯁꯦ ꯍꯥꯟꯅ ꯊꯛꯑꯣ ꯅꯈꯣꯏꯅꯤ꯫ ꯊꯦꯝꯕꯨꯡ ꯅꯣꯛꯂꯒ ꯍꯣꯏ ꯏꯇꯩꯃ, ꯁꯤꯗ ꯄꯤꯕꯤꯔꯛꯑꯣ꯫ ꯂꯥꯏꯖꯥ ꯆꯥ ꯑꯗꯨ ꯄꯤꯔꯒ ꯅꯕꯥꯅꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯑꯇꯩꯒꯤꯗꯤ ꯈꯪꯉꯦ꯫ ꯊꯦꯝꯕꯨꯡ ꯏꯇꯩꯃ ꯑꯩꯒꯤꯅ ꯊꯦꯝꯕꯨꯡ ꯀꯧꯋꯦ, ꯑꯗꯨꯒ ꯁꯤꯗꯒꯤ ꯁꯛ ꯐꯖꯕ ꯇꯤꯟꯃꯨꯟ ꯅꯥꯄꯨꯟ ꯃꯥꯟꯕꯁꯤꯅ ꯅꯥꯎꯇꯣꯟ ꯀꯧꯕꯅꯦ꯫ ꯅꯥꯎꯇꯣꯟ ꯏꯁ
ꯃꯤꯕꯨ ꯀꯨꯆꯨ ꯈꯔ ꯃꯨꯏ ꯍꯥꯏꯗꯨꯅ ꯇꯤꯟꯕꯨ ꯅꯄꯨꯟ ꯍꯥꯏꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯃꯨꯔꯁꯨ ꯅꯨꯄꯥꯅꯦ ꯅꯨꯄꯤ ꯑꯉꯧꯕ ꯂꯧꯕ ꯉꯝꯕ ꯅꯨꯄꯥ ꯂꯥꯏꯖꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯇꯞꯅ ꯅꯣꯛꯂꯛꯏ ꯅꯨꯄꯥꯗꯤ ꯀꯨꯆꯨ ꯈꯔ ꯂꯩꯁꯤꯟꯕ ꯑꯁꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕꯅꯦ ꯏꯅꯥꯎ ꯑꯁꯨꯛ ꯔꯥꯁꯤ ꯂꯩꯕꯁꯤꯕꯨ ꯅꯥꯎꯇꯣꯟ ꯃꯁꯥ ꯑꯗꯨ ꯃꯨꯛꯈꯥꯏꯔꯗꯨꯅ ꯊꯦꯝꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯍꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯃꯨꯛꯀ ꯇꯥꯅꯤꯡꯕ꯭ꯔꯣ ꯍꯥ ꯏꯇꯩꯃ ꯀꯅꯥꯒꯤ ꯆꯥꯅꯣ ꯑꯗꯨꯅ ꯂꯥꯏꯖ ꯃꯃꯤꯡꯁꯨ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ ꯑꯗꯨꯝꯅ ꯑꯇꯝꯅꯅ ꯍꯪꯉꯛꯄꯗꯨꯗ ꯈꯨꯝꯗ ꯌꯥꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯕꯨꯡꯒꯤꯅꯦ ꯊꯦꯝꯕꯨꯡ ꯑꯁ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯂꯥꯏꯖ ꯏꯪꯉꯉꯛꯏ ꯅꯥꯎꯇꯣꯟ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯒꯤꯗꯤ ꯃꯛꯇ ꯊꯛꯄꯅꯦ ꯃꯛ ꯑꯃꯨꯕ ꯑꯃ ꯂꯩꯕꯅꯦ ꯏꯇꯩꯃ ꯑꯗꯨꯗ ꯑꯣꯏꯅ ꯍꯩꯌꯣ ꯑꯗꯨꯒꯤ ꯀꯞꯇꯨꯗꯗꯤ ꯌꯥꯝꯗꯦ ꯍꯥꯏꯔꯛꯀꯅꯤꯌꯦ ꯂꯥꯏꯖ ꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯈꯤ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯀꯞꯇꯒꯤ ꯀꯣꯐꯤ ꯑꯗꯨ ꯃꯛ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ ꯑꯃꯨꯛ ꯐꯖꯅ ꯁꯦꯝꯂꯒ ꯇꯞꯅ ꯀꯥ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯇꯞꯅ ꯆꯪꯂꯛꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯑꯗꯨꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯄꯨꯔꯛꯏꯕ ꯑꯗꯨ ꯇꯞꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯄ꯭ꯂꯦꯠ ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯛꯏ ꯃꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦ ꯈꯟꯗꯨꯅ ꯄꯥꯏꯈꯠꯂꯝꯕ ꯐꯣꯟ ꯑꯗꯨ ꯑꯉꯥꯡ ꯀꯞꯄ ꯃꯈꯣꯜ ꯑꯗꯨꯗ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯀꯨꯝꯂꯛꯏ ꯍꯤꯌꯥꯏꯅꯨ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯕ ꯑꯣꯏꯅ ꯄꯝꯂꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯕꯨꯡꯉꯣ ꯇꯨ ꯃꯃꯥ ꯂꯥꯛꯑꯦ ꯂꯥꯏꯖ ꯃꯈꯨꯠꯇꯨꯗ ꯄꯤꯔꯤꯕ ꯇ꯭ꯔꯦ ꯑꯗꯨ ꯅꯥꯀꯟ ꯑꯃꯗ ꯊꯝꯂꯒ ꯑꯉꯥꯡ ꯑꯗꯨ ꯂꯧꯏ ꯀꯩꯗꯧꯔꯒꯦ ꯑꯕꯨꯡꯉꯣ ꯃꯆꯥꯁꯤꯕꯣ ꯃꯅꯦꯅ ꯊꯦꯝꯕꯗ ꯌꯥꯗꯈꯩ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯞꯄꯁꯨ ꯂꯦꯞꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯑꯌꯥ ꯀꯞꯈꯤꯗ꯭ꯔꯦ ꯀꯌꯥꯗ ꯍꯩꯔꯤꯕ ꯅꯤꯡꯉꯥꯏꯅꯣ ꯌꯦꯡꯉꯨꯅꯦ ꯂꯥꯏꯖ ꯇꯞꯅ ꯃꯈꯨꯠ ꯆꯨꯞꯄꯦ ꯃꯕꯨꯛ ꯂꯥꯃꯝꯗꯧ ꯃꯥꯜꯂꯦ ꯆꯟ ꯍꯤꯌꯥꯏꯅꯨ ꯍꯣꯏ ꯏꯅꯝꯁꯤ ꯑꯩ ꯃꯥꯒꯤ ꯁꯪꯒꯣꯝ ꯁꯦꯝꯕꯤꯔꯨꯈꯤꯒꯦ ꯃꯅꯦꯅ ꯁꯪꯒꯣꯝ ꯁꯦꯝꯂꯤꯉꯩ ꯂꯥꯏꯖ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯂꯛꯅꯔꯤ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕ ꯂꯛꯅꯔꯤꯕꯗꯨ ꯂꯧꯁꯤꯟꯕ ꯍꯩꯔꯕ ꯈꯪꯗ ꯈꯪꯂꯕꯒꯨꯝ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤ ꯃꯈꯨꯠ ꯈꯨꯕꯤꯗꯨꯁꯨ ꯑꯗꯨꯝ ꯆꯨꯞꯂꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯧ ꯃꯑꯣꯡ ꯂꯥꯏꯖꯕꯨ ꯄꯨꯡꯁꯨꯝ ꯍꯦꯛ ꯁꯨꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯀꯥꯎꯊꯣꯛꯆꯔꯤ ꯁꯣꯝꯗꯁꯨ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯂꯣꯏꯌꯨꯝꯕ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯗ ꯇꯨꯝꯕ ꯀꯥꯏꯔꯦ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯃꯤꯠ ꯅꯣꯏꯔꯗꯨꯅ ꯇꯞꯅ ꯑꯁ ꯀꯅꯥꯒꯤ ꯐꯣꯟ ꯂꯥꯛꯏꯁꯤꯅ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯣꯏꯊꯤ ꯊꯤ ꯀꯣꯟꯅ ꯊꯪꯗ ꯄꯣꯀꯦꯠꯇ ꯌꯥꯎꯔꯝꯕꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯁꯤꯗꯗꯤ ꯀꯩꯝꯇꯁꯨ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯤꯁꯀꯣꯜ ꯂꯩꯇꯦ ꯃꯪ ꯑꯣꯏꯔ ꯖꯥꯠꯂꯥ ꯉꯁꯥꯏ ꯃꯈꯩ ꯎꯏꯔꯤ ꯇꯧꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠ ꯐꯖꯅ ꯁꯤꯡꯂꯦ ꯃꯁꯥꯗꯨ ꯏꯉꯛꯉꯛꯅ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯀꯣꯏꯕꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯪꯂꯨꯔꯕ ꯃꯇꯨꯡ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯅꯤꯡꯁꯤꯡꯂꯛꯏ ꯁꯥꯎꯅꯤꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯆꯥꯅ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯏ ꯑꯀꯣꯏꯕꯗꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯞꯅ ꯁꯥꯏꯠ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯆꯪꯖꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯤ ꯂꯥꯛꯏꯕ ꯀꯣꯜ ꯑꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯃꯈꯥꯗ ꯊꯥꯗꯩ ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯕ ꯃꯇꯨꯡ ꯋꯥꯜꯗ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯍꯥꯞꯂꯤꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯨꯅ ꯐꯤ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯐꯨꯔꯤꯠꯀꯤ ꯀꯨꯟꯗꯥꯝ ꯑꯗꯨ ꯄꯥꯟꯖꯤꯟꯗꯨꯅ ꯀꯨꯝꯊꯔꯛꯏ ꯃꯄꯥꯟꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯂꯥꯡꯉꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯥꯎꯇꯣꯟ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡ ꯑꯃꯨꯕ ꯊꯣꯛꯂꯛꯑꯦ ꯁꯥꯟꯇꯤ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯆꯥꯗ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯃꯨꯕꯁꯤꯡꯁꯤꯗꯗꯤ ꯑꯩ ꯀꯥꯏꯗꯅꯣ ꯀꯅꯥꯗꯅꯣꯃ ꯄꯤꯊꯣꯛꯈꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯉꯥꯏꯈꯣ ꯑꯗꯒꯤ ꯅꯪꯅ ꯉꯔꯥꯡ ꯇꯧꯔꯤꯗꯨꯅ ꯀꯔꯤꯅꯣ ꯄꯥꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠ ꯑꯉꯥꯡꯗꯤ ꯁꯥꯟꯇꯤ ꯏꯃꯧꯒ ꯂꯩꯍꯧꯕꯅꯤ ꯂꯣꯏꯌꯨꯝꯕ ꯊꯧꯁꯥꯗꯅ ꯏꯃꯧ ꯍꯥꯏꯗꯤ ꯑꯣꯍꯣ ꯉꯔꯥꯡ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯂꯥꯛꯈꯤꯕꯗꯨꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯥꯟꯇꯤ ꯈꯣꯟ ꯀꯂꯞ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯂꯣꯏꯌꯨꯝꯕ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯆꯟꯕꯨ ꯂꯥꯛꯀꯧ ꯀꯧꯔꯛꯏ ꯆꯟ ꯇꯥꯕ꯭ꯔꯣ ꯃꯅꯨꯡꯗ ꯑꯉꯥꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯖ ꯅꯪ ꯃꯥꯜꯂꯦ ꯀꯧꯔꯤꯁꯦ ꯍꯤꯌꯥꯏꯅꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯌꯥꯝꯕꯣ ꯂꯣꯏꯌꯨꯝꯕ ꯑꯩꯒꯤ ꯒꯥꯔꯤ ꯁꯣꯗꯣ ꯄꯨꯔꯣ ꯍꯤꯌꯥꯏꯅꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯌꯥꯝꯕꯣ